production-gi jury member-singbu ikonona khurumjari. Aigi mi Sarjuta Moirangthem jury-singna hangbirakpa question-gi paukhum pijagani. Ahanba question-da arts-da kari changi, arts-da khwaidagi maruoibasi karino? Paukhum arts-da changlibasing adudi discipline leiba, honaba kanba, ingtappa asini. Arts-da khwaidagi maruoibadi discipline. Anishiba question arts haibasi karino? Paukhum acting su arts makhal amani, adubu acting khaktama arts ni habadi yade, maramdi isai, jagoi, painting na tingbasing asisu arts makhal amani. Ahum suba question aikhoina stage performance ama upamatamda layamliba jury da karamna thawlam beba ukani amasung loirpada kamdongna changani. Paukhum aikhoina stage performance ama upamatamda layamliba jury member amadi tinliba miyamda ikonona khurumgani amasung loirakpada changlakpa matamda isagi tung thangba phibam uhandana laiba jury member amadi tiliba miyamda ikonona khurumduna changlakani. Mari suba question dance haibasi karino? Paukhum dance haibasi group amagi culture amadi makhoigi horokfam adubu sariba sathe aduna nungirba wahamthok utliba adubu dance haina khangnai. Mga suba question da discipline haibasi karino? Paukhum discipline haibasi mi amagi punsida tangai phadana changdraba yadraba thawgolon bebar adubuni. Taruk suba question aikhoina ihayama haiga harabadi kari daka oi? Paukhum aikhoina ihayama haiga harabadi pukning changba, honaba kanba, oja guru masak khangba asising daka oi. Aroiba question number 7 aikhoina ima ipa ojagi tawbimal karamna utkani? Paukhum aikhoina ima ipa ojagi tawbimal habasi macha oiba aikhoina karigumba thaba ama chatluba tawrubada mai paklakpa matamda ima ipa ojana mikuptuda khar doirabasu harauriba aduna macha oiba aikhoina ima ipa ojagi tawbimal khar doirabasu uli haina khalibani. Ima ipa ojagi tawbimaldi macha oiba aikhoina mapongpo khudingda singba ngamnaroidaba lamhalni haina hainaribani. Jury singna hangbirakpa question gi paukhum pijakhrabagi matungda aina ikonona amuka hana khurumjari. Lakna lotna layu nakna nakaletu nangsi aigi aigi. Lakna lotna layu nakna nakaletu nangsi aigi aigi. ngaurabani aidi nang